Praise the Lord! I chingkhay ng baharongbam Grace Apologetics ta ichininaw mayamu taram na oksiri. Ichininaw sing ay koi gi nungda leiriba ibungo Jesu Christ gi mapal naidreba thaujal gi wapaw asigi maramda kanagumba amana wahang ay koi da hanglakpa khudingda khumba ngamnanaba matam pumnamakta thorang tawna legadabani haibase asengba puyagi hanba Peter panduk ahumgi padatrang ana takpidi khumnanaba haibadi Koi gi thajaba sibu defend tawba haibase Greek ki londada apologia haibadagi lakpani maram aduna Christian scholars sing na hairiba faith defense asibu Christian apologetics hainasu khangnai ichili now sing Christian amagi punsidi supnatagi mapu ibungogi thaujalda ngajaduna hingba punsi aduni maram adudagi Grace Apologetics ki wakhalon asi laksekhibane thaujalda leikhrabai ichini now mayamda Nolok chaning ba dudi Grace Apologetics hairiba anauba series asibu yengbiduna puning thogat piu amadi haijabada tatana ningsingbiu